Manipur gi mafam kayada Turel gi Torban fattabna maram oiraga ising ichak thokpa matamda miyam da awaba kaya mayok nariba asidagi ngak thokpa ngamna bagi pandamda ngasi Torban district ki manungda cheliba Wangjing Turel Amadi Kakching district ki manungda cheliba Sengmai Turel gi Torban sing Manipur lenga ki Water Resources Minister Awangbow Newmai na local MLA sing yauna koina chatuna Yengsinkhre Water Resources Department ki engineer sing yauna chatkiba ngasi gi Turel Torban sing Yengsinbege khongchat aduda Kakching district ki oina palel area dagi hoduna Kakching ge mayai chabukta fauduna cheliba Sengmai Turel ge fibam soklaba Torban sing koina chatuna Yengsinkhre Torban Yengsinba aduga mari leinana Kakching ACG MLA Mayang Lambam Rameshwana Minister Awangbow Newmai na Sengmai Turel gi mapanda leiriba miyamna matam kuina dagi ising ichawgi awaba kaya mayok na duna lakpa adubu khangbiduna long term da miyam gi awaba koknaba soidana thabak paikhanaba thazaba PBBagi damak thagatpa fongdokladuna hai Chief Minister N Berengi liching makada soidana Turel asigi marinda lairiba amadi akoibada lairiba miyam gi problem sing solve taunanaba loinana water resources asi mi khuding makki seasonanaba yananaba asset onthoknanaba honagani haike asi Sengmai Turel da yam critical oiba area khara some honorable member na ngonda khagi department adu targa lebni aduga si river protection ge at the same time flood se control to piana ba koi kanadi hojik honari semi aduga pharmacy kaimuk lebra have se komiam polan yeng bala pani si yaw dringe da koi Wangjing ge renchu pham kra yeng lamai akoi hojik project se akoi initial stage da dileri and the work kana honarga projage awab se kamaina koi really to bi abra ha se koi honan ngai hananga si koi sport verification ha tar team yam sum laga yeng bani duga honorable chief minister Sirian Biren Singh luching makhaga soidana Sengmai Turel gi marina si da leiriba amadi akoiba da leiriba constituency mari gi koi gi kairak adagi wabagai masigi leiriba mi khuding makki problem se solve tongna na ba water resource irrigation the season na ba ma de thakna ba singi dam ta sina na ba asset ama liability asset on thok na ba kan hona jagani